SKTV News pu yengbiri bapum namak pu like khuram thoi thoi chanuna taram naucheri ahan bada marui be pausing phangbigani. Electricity na miyam gi punsi mahingda mangal pibida natana saukhat thorang gi hiram kaya da so bu mateng panglibani haina Governor Ajay Kumar Bahala na phungdokre. Masung Need paper leakage yauna lairiba issue singi matangda Parliament ki House anida khana nainanaba lengak sina sem sare haina Parliament Affairs Minister Kiren Rijiju na phungdokre. Hauzik pausandong na pizari Electricity na miyam gi punsi mahingda mangal pibata natana saukhat thorang gi hiram kaya dasu achobu mateng panglibani haina Manipur gi Governor Ajay Kumar Bahala na phungdokre wafam asi ngasi Hotel Imphal gi sangai hall da pangthokpa Manipur Electricity Regulatory Commission MNERC gi ahanba foundation day gi thoram da mahak na phungdokhibani thoram aduda Manipur gi Chief Minister Yumnam Khemchan lenga ki Chief Secretary Dr Punit Kumar Goyal amadi MNERC gi Chairperson Sobam Ibopi Sakna Mithunglen Singh oina sarukyaki MNERC gi souvenir ama phungba yauna pangthokpa thoram aduda Governor Ajay Kumar Bahala na hai electricity haiba simiam gi tangai fadana changba potsak ama oibata natana matamga chunaba mongda chaukhatnaba ki yumfam tholiba maruoiba lam amani electricity na miyam gi punsi mahingda mateng pangbata natana industry hospital educational institution amadi digital infrastructure sing khongjel yangna changsin hannaba hotnabada power piribani Manipur gi power sector asi tungkoina chaukhatpa ama oihannaba hotnabada renewable energy smart grid smart metering mai huralaga thanbagi thong amadi transparent oiba mong gi billing system sing munna yengsinba mathau tai Miyam da electricity mapung fana fanghanna bahunabada awaba kaya tungoi naraga honariba engineer technician field personnel amadi supporting staff singi thaudang thakatamangam kumjali singani nimfu taret fawbada chaukhatpa India ama oinabaki damak thangziliba khongthang asida matamga chunaba amadi consumer singda yumfam oiba power sector ama thamba haibasi tangai fadaba amani Masina chaukhatpagi tangai fadaba yumbi ama oiribani haibasi pumnamakna khangfam thoi haina Governor Ajay Kumar Bahala na makhatana phungdokhi One should look at the power sector now depending on our peak requirements what PPAs I have entered into how can I use this power when I don't need it can I sell it in the market and make more money and buy more power when I need it from the market so it's a really a job which needs 24/7 attention and some of the states have really done very well on this front. I am confident that Commission will continue to strengthen public trust, uphold the highest standards of professionalism and emerge as model of regulatory institutions serving the people of Manipur. Amaromda Thauramadu Mari Lena Chief Minister Yumnam Khemchan Phungdokhibada Hauziki Matamda Electricity Haibasi Mioiba Khunaiga Tana Thana Bayatra Potsak Ama Oide Matamgi Matung Inna Missing Hengalak Pasina Electricity Consumer Su Hengalak Libani Masida MNERC gi leidiba awat apasing matam gi men khatna bohonari matung tarak padasu MNERC na electricity consumer singi damak kana ba thabak thorang kaya paikhatlakani haibagi thajai MNERC na miyam gi damak paikhatpa thabak thoram khudingmakta lengakna angamba thakta mating pangani haina Chief Minister Y Khemchana phungdokhi Commission state asigi consumer singi amadi toan section singi kana ba yang visionary oiba tabosing pakat pilakani hamke thajaba leje ilena commission singi matang dadi sekoi chairperson na into high rabadina aina thuito indona pajararoi ado aina thamjabada commission sina toropa haba thaba kuding bakta ai mateng pangjabagi part to lojage haijarkanda Irilbung Police Station a konba kaira wangkhe mamang laikai dagi
ngankham thambaubu nongmaina kaptuna hatlamba amadi mahakki loinabina thangna yalaga sokhankibagi thodokta chenaba mioi sing puthoktabagi mayokta ngasi ahing nongyaidagi Imphal yaripok lambida pung humfutara ni thoigi ban kokre bangi khongjang asi lauthokladuna mihat aduga mari lainana semkiba JAC gi convener Fizam Brozen na hai laikhidraba thambau amadi mahakki loinabibu asok apan nanghankiba thodokta chenaba mioi sing ngarang fawbagi manungda puthuknaba JAC na lengakta thakiba matamadu loikre loinana mari lainaba Irilbung police station amadi lengak ngasi fawbada chenaba mioi sing puthokpa ngamdabagi mayokta JAC na miyam khutsam naraga Imphal yaripok lambida pung humfutara ni thoigi bangi khongjang asi changsinaba warep lobani ban manungda media ana layeng lining laison mai sing yauna essential service singi oinadi athingba leiroi haiki amaromda mihat aduda chenaba mioi amadi Hauzik Rims Hospital da lying libi laikhidraba thambaugi loinabina takpadagi Irilbung police na pharaga thamle adubu police ki maikaidagi mioi aduda matik chaba wahang pawhung chethabagi mamitade masina thokriba thodok adu kanagumba famnaiba mioi kharagi khut yawbadagi lotsin naba honarabra haibagi chingnaba leire athuba matamda mi hatpa puthoktrabadi akan makhongjang jangsilagani hainasu mahangna cheksin warol thamki panba yabadi ngangkham thambau hairiba mioi asi haukiba tang kungi ayuk anganbada sakhangdaba singna masagi yumda nongmaina kaplaga hatlamani loinana thodok aduda thambaugi loinabina thangna yalamkhibani Marine Naba, Senaba, Quagi, culprit singse, Pa, Punriva, adagi hatta channel no mai thang thadri bawa ekoi postmortem se koi tauba yara roi ekoi postmortem tauba se koi sumpam pamdre haiba miyam gi madi JAC gi oiba period si leire aduna munung na postmortem taubiro hairaga su je koi JAC da sinabi matung na koi JAC gi wata aduna masima koi tauba yara roi haiba se mari ne na sing da kan hi aduga om subada कोई मरी ने पुलिस स्टेशन ना कोई हिंगौरीबा रोनाल्डो मदी सानुपी चित्रा मसीदा कोई मपा लेगिदबगी पुंग वखन नुआइतबा चाव दथक्तबगी वाबा अदगी इमुंग मनुंगी वखन नुआइतब मयाम पुल्लगा लेंगेसिदा कोई स्टेटमेंट लौबा ने हदना तुइन तुइन कौबीबा सिमा कोई तविरनु मापनगी जुलाई कुनहुमदोई ngasi numita khwairamban kaithal thokiba Manipur police ka nongmai kapnabani haiba thodokta haidorakpa nongmai maruna panbadagi laikhidrabi TH Rabina amadi numit aduda laikhidraba CH Sanjit ki 38 subaning sing kumon pangthokre JAC against the brutal killing of the TH Rabina and CH Sanjit na silaga Tauthong Khunau Thamna Pokpi Community Hall da Pangthokpa Thauram aduda JAC ki President Nahakpam Memcha Haurang Sabal Maira Paibia Punbal Loop ki President Moirang Them Pakpi Amadi Nupi Khunai Lamsang Bazar gi President KSH Rasina Mithung Lensing Oina Saruk Yaki Thaurum gi Saruk ama oina miyamna laikhidraba TH Rabina amadi CH Sanjit ki photo laisu katuna amadi minute ama tumina leptuna awawa phongdokhi Thauram aduga mari lainana JAC gi secretary Ahanthem Silana hai laibak thiba thodok thokiba kumja listing ani mapan gi ngasi gi numit asida TH Rabina pochai khara leiruna ba mahaki pikliba machaga loinana khwairamban kaithel da chatkhibani Rabina na khwairamban kaithel da pochai leiningai talakta maikai khangdana pairakpa nongmai maru amana panbadagi mahak mafam adumakta da laikidabani Rabina gi pikliba macha aduna leimaida taduna leiraba mama gi thawai yawdraba haksang aduda kolaga kapkiba fibam ngasisu kangomdana leiri Armed Forces Special Powers Act ki mingda khudong chabal lawdaga numit aduda Manipur Police na CH Sanjit hairiba mioi asisu makhut challaba matung nongmai na kaptuna hatkhi tungda Sanjit asi nongmai kapna bada laikhidabani haina maral sikhi ngasi asi Rabina amasung Sanjit anina laikhidabagi chahi 38 surakpaga iroinana JAC na makhoi anigi ningsing kumon asi pangthokpani haiki Mahang na makhatar hai kumja listing ani kunhumdoi gi me ahumdagi horkliba irang asida mioi kayagi thawai mangkhre kaya amana relief camp sing da changjafam lawduna leire micham miyam gi thawai amadi lanthum ngakpi senbi ba haiba si lenga ki mathongni haiba lenga ki thaudang asi pangthokpa ngamdrabadi chawkri konduna leibagi mathok tadre maramaduna pairiba fom sing thadokpiro haina mahang na makhata nu phungdukhi
इसा इसुना मपान थोक मतमदा ममा मपा ओइबसिंगना एकोइ अवाब सेक्टिंग नंगिबा से ngasiगी एकोइ सरकार असिना लो एंड ऑर्डर ngak ngamdaba amasum sisinaba ngamdaba ni aduga prajagi miyam maraktasu haijane mana masigi mari leina ai haiba wakalol asidagi ekhone ekhogi isagi mamanbu sahi mangagi yontho uba asina maram oiraga ekhone matik saba law and order thangadaba leba prajabu nungsigadaba tangdu letaba khungang amadi manipur oigadaba do henba ngamdribani maram asina isabu yonba sisu tulaga prajamiyang gi makhangadaba luching ba khanba haki hainabi to prajamiyang ga su thamje haiba wakalol asi thamjaningi Manipur Home Guard ki RTI ga mari lenana High Court na lengak na paukhum pirak na bakhangan kre Manipur Home Guard ek ki matung in organization asida leitaba tongan ba posting the promotion pirambagi wathok na chenabasing amadi hangduna leidiba post masing khanghan biu haiduna Right to Information RTI ek ki makhada haukiba chahi English ngani kun mangagi December ni panda Manipur Information Commission da wakat ki haukiba July mapanda commission na pirakhiba paukhumda chamamnaba leibadagi paukhum adu singnaraduna WP Clause C number 527 of 2026 ama thangatuna High Court of Manipur da yanglem mangi singna wakatki ngarang High Court of Manipur gi just anthem bimol gi court ta wayal chathaki wayal aduda nakalanima ki wafam kupna tarbatungda lenga ki Mari Lainaba Singda, Chayol Marigi Manunda Paukum Piraknaba, Aiba Cherol Taki, Aiba Cheroladu, Lengaki Ukil Loki, Amadi, Petitioner the Su Spit Post Ki Kutangda, Chayolabagi Manunda Aiba Cherol Adu, Johan Kinaba, Kangan Kibagarinana, Lakliba October Taratarukta Wakat Asigi hearing, Chatanaba Matam Lepki, Hiramasida, Manipur Home Guard Employees Welfare Association, the President Y Manginahai, Home Guard Personnel Sing Asi, Manipur Home Guard Act 1989 amadi Manipur Home Guard Rule 2022 gi makhada leiba tokhaiba organization amani adum oinamak tokhaiba organization ama oirabasu Home Guard personnel sing asi Manipur Police Department gi mityeng makhada mathau tawi Police Department asi RTI Act ki makhada senja thumja natraga miyoibagi hakpu khongaw nabanatana atai hiram singda komthokpa leibana wakat adu Chanaba Yaroi, Manipur State Information Commission na pirakpa paukum aduna personal singi marakta chamam naba amatoki masida maram oiraga hiramasida meeting jangbi naba amuk hana High Court of Manipur da wakat khibani haiki Home Guard personnel se taseng na magi commandant general legedami haiba Home Guard Act and rule masagi legjari ba puna maksi kanthoga police Assam Police Manual Act ki makhada chalaiba police ki makhada leibani mu haiba moina control tobani mu haiba ekhoi da pen da ba yamna nongai da ba pakhum masi phang kokna na ba awa ba si kokna ba Honorable High Court of Manipur da haijabani High Court ngarang notice ama issue tawdana chayon mari gi manungda pakhum pirak na ba Manipur sarkar gi Home Commissioner aduga Commandant Home Guard loina Information Commission gi Commissioner gi matakta mokoi da notice issue tawbigre Hairiba asi asengba ama High Court of Manipur dagi asengba pakhum ama phangaba kanda organization asigi Home Guard ase makhata na marata na ningthi jana leiba yani haibase akoi gi chena thajaba ama leijadana aina PI akano asi High Court read petition ase thajaba Wangang Phazida Baibo Tonsana Girls Higher Secondary School gi principal Transfer tawgadabani haiba demand ngasi school asigi mahiroi singna khongjang sangsinkhre khoisau naraba school asigi mahiroi singna principal gi thawong yaningde wangang phajadaba principal transfer tawgadabani haiba kholau kaya lauduna Imphal West District ki Deputy Commissioner gi office tamna rally ama chatki mahiroi sing aduna uripok achom leikai gi mapa yorpada police na thatuna thamki madugi matung mahiroi sing adugi maraktagi mihut khara khangatlaga DC ga unabaki ayaba pikhi Khongjang aduga mari leinana Iboton Sana Girls Higher Secondary School ki mahiroi amana fongdorakpada school asigi principal asi mamang thaktagi hauna mahiroi amadi mama mapa singda tabada nungaitaba wahiwata kaya siznaraga lakhi mahiroi singi maikai dagi su principal gi thawong adu semdok naba wafam kaya fongdokhiba laikre
ꯃꯁꯤꯒꯤ ꯁꯨꯃꯊꯛꯇ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯖꯨꯀꯦꯁꯟ ꯑꯦꯁꯀꯤ ꯗꯤꯔꯦꯛꯇꯔꯒ ꯎꯅꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯥꯝꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯐꯥꯎꯕ ꯗꯤꯔꯦꯛꯇꯔ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯃꯃꯤ ꯇꯥꯔꯛꯇꯕ ꯃꯔꯝꯅ ꯈꯣꯡꯖꯪ ꯑꯁꯤ ꯁꯪꯁꯤꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯩꯂꯣꯏꯁꯪ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃ ꯑꯣꯏꯅ ꯂꯩꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯣꯡꯖꯪ ꯍꯜꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃ ꯑꯣꯏꯅ ꯁꯥꯇ꯭ꯔꯗ ꯁꯤꯖꯤꯟꯅꯒꯗꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯁꯤꯖꯤꯟꯅꯕꯤꯔꯛꯇꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯂꯝ ꯂꯥꯞꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯃꯇꯝꯁꯤꯗ ꯂꯋꯥꯏ ꯃꯆꯥ ꯅꯪꯗꯤ ꯂꯋꯥꯏꯗ ꯇꯝꯃꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤꯗꯤ ꯑꯅꯥ ꯑꯌꯦꯛ ꯂꯩꯕ ꯃꯇꯝꯗ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯏꯅꯣ ꯑꯗꯨꯒꯨꯝꯕꯗ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯆꯩꯔꯒ ꯂꯩꯕ ꯌꯦꯡꯗꯤ ꯌꯦꯡꯁꯤꯟꯕꯤꯗꯕ ꯑꯗꯨꯒꯨꯝꯕꯗ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯂꯩ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔ ꯄꯥꯝꯗꯦ ꯃꯃꯥꯡꯗꯒꯤꯁꯨ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯂꯥꯛꯑꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯂꯩꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯄꯦꯔꯦꯟꯁꯇꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯤꯈꯠꯄ ꯃꯇꯝꯗ ꯁꯦꯒꯥꯏꯔꯒ ꯂꯪꯊꯣꯛꯄ ꯅꯥꯕꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯁꯦꯒꯥꯏꯔꯒ ꯂꯪꯊꯣꯛꯄ ꯑꯗꯨ ꯃꯋꯥ ꯂꯧꯗꯦ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯔꯤ ꯑꯣꯏꯔꯤ ꯈꯣꯠꯂꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯒꯨꯝꯕ ꯂꯦꯡꯒ꯭ꯋꯦꯖ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯛꯄꯗꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯗꯅ ꯈꯣꯡꯖꯪ ꯑꯁꯤ ꯌꯧꯅ ꯆꯪꯁꯤꯜꯂꯛꯄꯅꯦ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯔꯛ ꯊꯠꯅ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯑꯌꯦꯠ ꯑꯄꯟ ꯑꯅꯥ ꯑꯌꯦꯛ ꯆꯃꯝꯅꯕ ꯂꯩꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯃꯍꯥꯒꯨꯔꯨ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯑꯦꯁꯇ꯭ꯔꯣ ꯅ꯭ꯌꯨꯃꯔꯣꯂꯣꯖꯤꯁ ꯔꯦꯀꯤ ꯒ꯭ꯔꯥꯟ ꯃꯥꯁꯇꯔ ꯂꯃꯥꯐꯦꯔꯥ ꯒ꯭ꯔꯥꯟ ꯃꯥꯁꯇꯔ ꯇꯦꯔꯣ ꯀꯥꯔꯗ ꯔꯤꯗꯔ ꯑꯥꯆꯥꯔꯌ ꯂꯤꯂꯨ ꯍꯥꯎꯗꯤꯖꯝꯒ ꯀꯟꯁꯜ ꯇꯧꯕꯤꯅꯤꯡꯕꯁꯤꯡꯅ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯖꯨꯂꯥꯏ 21 ꯐꯥꯎꯕ ꯑꯣꯐꯂꯥꯏꯟ ꯀꯟꯁꯜꯇꯦꯁꯟ ꯑꯃꯗꯤ ꯑꯣꯒꯁꯠ 1 ꯍꯧꯔꯒ ꯑꯣꯟꯂꯥꯏꯟ ꯀꯟꯁꯜꯇꯦꯁꯟꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯟꯇꯦꯛ ꯅꯝꯕꯔ 9667619776 नत्रगा ऑफिस एड्रेस इनफाइनाइट इंट्यूशंस इनर्जी इंस्टीट्यूट प्राइवेट लिमिटेड ककवा ऑफिस अपोजिट ककवा पुलिस स्टेशन दा तानबियो बाइकोताना पीरी मरुचिक पतिन सिंगदगी ngaktokpata natana atopa kanabasing khudamoi na pambi singbu mara hena sathanba amasung phau pambi singbu masa hena pokhandona phauthok asuki matik lehali matam sangna tin tahande hanjan hidak sijanabagi mathau tahande buyers ke baikota lau balomi singda thajabaga loinana hena saukhat halle amasung lomi singda akiba amata lehande Buyer Council activity Pautava Sinkhaki Ngathong of Semani. Amasung Hidagasina, Napi Makal Kudimak Mangan Bangame. Sumnatangi Pohun Krabanatraga Link Krabamatung Numini Pani Dagina, Tarani Toyfogi Manunda season of Bigadabane. Quite Satiba Napi Makal Kudimak Pusu Mangan Bangame. Maramasina Kuling Nepiki Sading Hantali, Loinana Adong Sentok Hengat Halle. Lomi Singi the Muktadi, Buyers Council Activna, Quite Faraba Pambaidi. Break Matung Makataba Pausing Muklominasi. Need paper leak case yauna tongan ba isu pukhatuna opposition gi MP singna protest torpadagi ngasi parliament ki house animal nungthil pungani fawba join tawki AIR news ki report abagi matung inna ngasi lok sabha da ahan bagi oina nungthil gi pung tarani thoi fawba mifam adjourn toraba matung reassemble torpada opposition gi maikai dagi need paper leak isu gi matang da protest hawraki house adugi presiding officer Dilip Saikyana mifam asi ingna chathanaba honabada opposition na cooperate tawna bahaiki Seragasida Parliamentary Affairs Minister Kiren Rijiju na opposition party maruina Congress ta appeal tawroduna need paper leak issue sigi matangda ningthina khana nainabada cooperate tawbiu lenga sina hirama sigi matangda house animakta khana nainanaba amadi matam amadi pungfam di opposition gi apambada haibiu hojik yamna maru oiriba issue asi mahiroi singi yenglaga khana nainabaki tanja lawsi debate hauraba kanda opposition na khanbiu adubu congress party na condition thamlaklabadi khana nainaba asi thugainaba oina thokani ngasi ayuk prime minister Narendra Modi na su paujel ama pirakhrabani hairiba need paper leak ki case Asida Chenaba Singh Logi Matung Inna Chairak Pinaba Fast Track Court Fauba Sembagi Ayaba Pikrabani Laiba Sigi Mahiroi Singhi Karigumba Hiram Amatada Namthak Taubaya Halloi Haiki जिस प्रकार से विपक्ष चाहता है जिस तारीख को चाहता है जितना समय चाहिए चर्चा के लिए सरकार तैयार है
हमने आश्वासन दिया। आज सवेरे आदरणीय प्रधानमंत्री जी ने भी देश के सामने में बहुत अच्छे संदेश दिया है कि नीट पेपर लीक को लेकर के जो भी दोषी पाया गया है उनको कड़ी सजा के लिए फास्ट ट्रैक कोर्ट भी बनाने का आदेश दिया गया है। और साथ में ये भी कहा है कि देश के युवाओं का, देश के हमारे छात्राओं का भविष्य के साथ कोई भी खिलवाड़ बर्दाश्त नहीं किया जाएगा। भविष्य हमारे युवा का अच्छा हो, इसके लिए चर्चा होना जरूरी है। कुकी जोग एरिया इकोनॉमिक ब्लॉकेज चथरीबा असिगी मतंगदा हयेंग कांगपोकपी अमसुंग उख्रुल दलेबा कुकी जोगी CSO सिंगी मिफम अमा पांगथोकलगा करंबा खोंगथांग लौखतपा याबगे हाइबगी मतंगदा खनरगनी हाइदी हिरम असिगी मतंगदा वर्किंग कमिटी ऑफ कुकी सिविल सोसाइटी ऑर्गेनाइजेशन उख्रुलना थादोरपा चेरोल अमना हाइ कुकी जोग एरिया तंगाई फदना चंगबा पोटलम कया पुथोक पुसिन तौरिबा गाड़ी सिंह तांखुल अमदी मैतै मियामना अथिंगबगी पीबगी थवोंग असि हेना कंसिलकली मसिदसु नतना ड्राइवर कयासु फू चैबगी पाउ फंगले लोइनना कुकी जोग एरिया दा पोचै ड्राइवर सिंगसु पुसिलकपदा अकीबा फावबगी मथौ पांगथोक्त्रे मसिना मरम ओइरगा तंगाई फदना चंगबा पोटलम सिंह कुकीजो एरिया दा पुथोक पुसिन तौबदा अचौब सिंगनबा अमा ओइरकली फिबम असि हक्सिन लौदुना हयेंग असि कांगपोकपी अमसुंग उख्रुल दा लैबा कुकीजोगी CSO सिंगी ओइबा मिफम अमा पांगथोकलगा हौजिक चथरिबा इकोनॉमिक ब्लॉकेट असिगी मायोक्ता करंबा खोंगथांग लौखतकदगी हाइबगी मतंगदा खनगनी मरम अदुना इम्फाल ईस्ट उख्रुल अमसुंग कांगपोकपी डिस्ट्रिक्ट एडमिनिस्ट्रेशन सिंगना हयेंग फावबगी मनुंगदा मतिक चाबा खोंगथांग लौखतुना कुकी जोगे एरियादा मथौ ताबा पोटलम सिंह अय अपन यावदना पुसिलकनबा होनगदबनी हाइना चेरोलसना खंगहलकली अनौबा लांगोन की लेंगाकलोन हाइबा थेमदा मणिपुर यूथ लीग मयोलना सिनबा अहानबा शॉर्ट फिल्म कॉम्पिटिशन की स्क्रीनिंग अमसुंग मना लानथोकपगी थौरम अमा लाखलिबा तांग 23 पांगथोकलगनी हाइदी हिरम असिगी मतंगदा मयोगी पब्लिसिटी सेक्रेटरी ना थादोरकपा चेरोल अमना हाइ सही सिगी जनवरी तांग 13 मणिपुर यूनिवर्सिटी ऑडिटोरियम दा पॉलिटिक्स अनौबा लांगोन की वोट हाइना मिंथोनबा चही अमा चुपना चथगदौबा मास अवेयरनेस कैंपेन अमा मयोलना हौदोखी कैंपेन असिदा तोंगान तोंगानबा लेकाय अमदी खुल कयादा चतुना लमदम असिदा अचुंबा मिखल की कांगलोन अमा लेरकनबा अवेयरनेस कया पीरगा लाखली कैंपेन असि हेना कंसिनबा ओइना अमदी मिपुम खुदिंगमक्ता हेनबा वाखलोन सिंह संदोकनबा होनबदा विजुअल आर्ट की मतेंग लौरगा मयोलना अनौबा लांगोन की लेंगाकलोन हाइना मिंथोनबा अहानबा शॉर्ट फिल्म कॉम्पिटिशन असि पांगथोकनबा फिरेप लौबनी हाइरिबा शॉर्ट फिल्म कॉम्पिटिशन की स्क्रीनिंग अमसुंग मना लानथोकपगी थौरम अमा लाखलिबा तांग 23 के युग पुंग 10 ताबदा खुरायांगोम लेकायदा लेबा चनुरा लेकोलदा पांगथोकलगनी थौरम असिदा मियाम पुन्ना सरुक यामिनदुना मपुंग फाहनबदा मतेंग पांगबियु हाइना चेरोलसना मखातारी बिष्णुपुर डिस्ट्रिक्ट की मनुंग चनबा इसोक तुरेल अमनबी लौकोलदा खरसा लाबा अमगी असीबा हकचांग लेरंबा थेंगनबदगी बिष्णुपुर फॉरेस्ट डिवीजन अमदी IRCS बिष्णुपुर डिस्ट्रिक्ट ब्रांच के वॉलंटियर सिंह यावना मफम अदुदा फुमसिनख्रे ngaraang numitang खुंजा लौमी अमना इसोक तुरेल अमनबी लोकोलदा खरसा लाब अमा सीदुना लेरे हाइना इंडियन रेड क्रॉस सोसाइटी बिष्णुपुर डिस्ट्रिक्ट ब्रांच की सेक्रेटरी हुइड्रोम रोमेंदा पाउ पिरखी मदुगी मतुंग बिष्णुपुर फॉरेस्ट डिवीजन दा पाउ अदु खंगहनखी मदुदा बिष्णुपुर की DFO वाइकोम रोमाबाइना मा की स्टाफ सिंह थारक्तुना खरसा अदुना सिरमलिबा मफम अदु तमना IRCS बिष्णुपुर डिस्ट्रिक्ट ब्रांच के वॉलंटियर सिंह लोइना चटमिनखी खरसा अदुगी मनंगलगी मयाईगी तुंगी खुदांग मपा मयादा अथौबा पोटसक अमना खाइखिबगी इंची अनिरोम सांगबा दागफम अमा लेरमखी लोइनाना मखा खरा चथरगा मचिल तुम्बा पोटसक अमना थिनबगी मनुंग यौना सोकपा मफम अमसु थेंगनखी मसिदसु नतना मखोय मसेल वाइनबदा सोखिबा मानबा दागफम अमसु मसादा तारमखी खरसा अदु पथा पुमथरबता नतना मबुकी सरुक्ता असोकपा अमगसु लेरमखी मसा अदु काहेना पुमथाबा मरमना पुथोकपदा खुदोंग चादबा लेबदगी बिष्णुपुर फॉरेस्ट डिवीजन की मकोकथोंबा ऑफिशियल सिंगा पाउ फाउनरबा मतुंग खरसादु तुरेल अमनबी खोंगबांदा फुमनबा पुरकपदा इसिंग चावबना मरम ओइरगा सिरमलिबा मफमदा अमुक पुरक्तुना फुमजिनखी
Haukiba numit kharani asida Nong subadagi Bisnupur district ki Nambol Konkhamgi imungsing isang ichaw thoktuna imungda ising sangbadagi leiba yadaduna Konkham mayai laikai primary school da housing relief camp hangduna leiriba imungsingda Indian Red Cross Society IRCS Bisnupur district branch ki maikaidagi Kankhal Singh mateng oina yanthokre IRCS Bisnupur district branch ki secretary Dr. Huidrom Roman treasurer Moirangthem Ibo Banbi Committee ki members sing Wahengbam Tolangau Longzam Ronaldo amadi Soibam Rakesh Kumar amadi life member Mongzam Sobitana relief camp aduda laktuna Kankhal Singh adu relief camp da laiba imung sing da khutsinaki nakalamarom da ngasi Nambol Konkham da ising ichawna awaba nang laba mafum da social activist Hizam Heramani amadi lamdam asige maira paibi kayaga loinaduna angam mateng pangkhre Kumza lising amaga jamapan nifu mga daling katkiba Maitay Marup Maitay Laypak Manipur ki President Oiramba Hauzikna Pautak Loigi Thaudang Lawriba Nongthombam Mangi Maitay Chehina Haukiba Tang Taranipan da Masagi Anaba amana maram oiraga Laikhidabada Loop asina awaba fungdorakli Maitay Marup Maitay Laypak Manipur ki General Secretary na Thadorokpa Awaba fungdokpagi chirolaman hai Laikhidraba Nongthomba mangi asi kumja lising amaga jamapan nifu mga da Maitay Marup lingkhatpada achauba thaudang lawramki mahak matam adugi Brahma Sabana Sokna Samnaba Yade haiduna inthokiba ahal kuntra nipan gi manungda yawba Nongthongbam Goro Maitay gi macha ahalni Nongthombam mangina Laikhidabada awaba fungdokpagi thauram ama ngasi Laikhidrabagi Mangani leihun numita mahaki yumda hailei katuna pangthoki mahakna leikhidaba haibasi Maitay khunai gi oina mensinma ngamnaroidaba awatpa ma leihoragani amadi imung manunggi awabadasu saruk yari haina cherol asina makhatari India Meteorological Department Meteorological Center Imphal na piba report ki matung inna state asigi ngasi Senapati Ukhrul Kamjong Thoubal Kakching Tengnopal Chandal amadi Churachandpur district singda yellow warning piduna akhak arau yawba nong chuba yai hairi hayeng tang kun marida Senapati Kangpokpi Ukhrul Kamjong Tengnopal amadi Chandal district singda yellow warning piduna akhak arau yawba nong chuba yai hairi Tang kun mga dana Tamenglong Senapati Ukhrul Kamjong Ziribam None Tengnopal Chandal amadi Farzol district singda yellow warning piduna khak arau yawba nong chuba yai hairi lagliba tang kun taruk amadi kun taret numitana Tamenglong Senapati Ukhrul Kamjong Ziribam None Tengnopal Chandal Churachandpur amadi Farzol district singda yellow warning piduna akhak arau yawba nong chuba yai hairi amaromda ICAR Regional Center Lamphel Patagi Fongba report ki matung inna ngasi state asida khwaidagi sabagi chang Celsius degree kuntra dasmik mga oiki khwaidagi ingbagi chang na Celsius degree kunmathoi dasmik mga ni nungshita yawba sing manalgi chang na ayukta chada marifu tara taret aduga nungthilda na chada ni funipan oiki nong chubagi chang na millimeter tarani thoi dasmik anini aroibada maroiba pausing amakahna bizari Electricity na miyamgi punsi mahingda mangal pibida natana chawkhat thaurangi hiram kayada so sobo mateng panglibene haina Governor Ajay Kumar Bahala na phungdokre Masung newspaper leak case yauna leiribe isu singi matangda Parliament ki House anida khana nainanaba lenga sina sem sare haina Parliament Affairs Minister Kiren Rijiju na phungdokre Matang asida bulletin asi loisinjare Manipur miyamgi punsida khwaidagi hena maruoiba state asigi leibak asigi amadi malemgi ipau singi damak SKTV news pumitiyeng taduna lebiu kurumchari